ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅꯁꯨ ꯕꯤꯖꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯑꯩꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒ ꯔꯨꯝ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯄꯤ ꯖꯤꯗ ꯁꯤꯐ ꯇꯧꯗꯣꯔꯦꯕꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒ ꯊꯥꯡꯊꯔꯤꯕꯅꯦ ꯑꯗꯣ ꯑꯩ ꯄꯤ ꯖꯤ ꯁꯤꯐ ꯇꯧꯕꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯃꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨꯝ ꯖꯔꯅꯤꯗꯣ ꯑꯗꯨꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯥꯗꯤ ꯂꯣꯏꯅ ꯁꯤ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤ ꯕꯣꯛꯁꯀ ꯀꯩꯅꯣ ꯑꯝꯇ ꯉꯥꯏꯔꯦ ꯑꯇꯣꯞꯄ ꯂꯣꯏ ꯊꯥꯡꯊꯈ꯭ꯔꯦ ꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯊꯤꯖꯍꯧꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯤ ꯖꯤ ꯌꯧꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤꯁꯦ ꯑꯣꯏꯗꯣꯏꯅꯦ ꯕꯛꯇꯤ ꯅꯤꯀꯦꯇꯟ ꯍꯥꯏꯁꯦ ꯁꯤ ꯄꯤ ꯖꯤꯁꯦ ꯂꯩꯗꯣꯏꯅꯦ ꯑꯩꯒꯤꯗꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯧꯋꯦꯕꯀꯣ ꯑꯩꯗꯤ ꯃꯊꯛ ꯀꯥꯗ ꯀꯥꯕꯗꯣ ꯉꯝꯗꯕꯒꯤ ꯁꯤꯗ ꯌꯥꯝ ꯔꯤꯐ꯭ꯔꯦꯁꯤꯡ ꯑꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯈꯥꯝꯃꯦ ꯑꯩꯒꯤ ꯄꯣꯠ ꯂꯧꯊꯔꯅꯤ ꯍꯧꯖꯤꯛ ꯁꯤꯗꯒꯤ So guys, this is my PG room. Actually, my roommate she's not here. ꯑꯗꯣ ꯑꯩ ꯉꯔꯥꯡꯗꯤ ꯁꯤꯐ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯋꯥꯃꯟꯗꯅ ꯉꯔꯥꯡꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯣ ꯉꯁꯤ ꯃꯣꯔꯅꯤꯡꯁꯦ ꯑꯩ ꯀ꯭ꯂꯥꯁ ꯆꯠꯂꯨꯔꯦ ꯑꯩ ꯄꯨꯔꯥ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯀꯩꯝꯇ ꯑꯟꯄꯦꯛꯀꯤꯡ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯇꯨꯁꯤꯗ ꯂꯣꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒꯅꯦ ꯇꯦꯕꯜꯒꯁꯦ ꯂꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯑꯩ ꯐꯃꯨꯡꯒꯁꯦ ꯂꯣꯏ ꯆꯥꯏꯔꯒ ꯂꯩꯔꯤꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯀꯥꯁꯦ ꯍꯧꯖꯤꯛ ꯑꯩ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯑꯩꯒꯤ ꯂꯩꯃꯤꯟꯅꯕ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯄꯥꯔꯠꯅꯔꯗꯣ ꯃꯥꯗꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯋꯦ ꯑꯗꯣ ꯃꯥ ꯂꯩꯀꯥꯟꯗ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯏꯀꯥꯏꯖꯩꯕ ꯑꯗꯨꯗꯨꯒꯤ ꯃꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯅꯝꯍꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯔꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯑꯩꯈꯣi PGꯁꯦ ꯌꯥꯝ ꯄꯤꯛꯑꯦꯀꯣ ꯏꯐ ꯅꯣꯏꯅ ꯑꯦꯅꯤ ꯁꯖꯦꯁꯟ ꯄꯥꯝꯃꯒꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯣꯆꯤꯡꯒꯨꯝꯕ ꯌꯥꯎꯕ ꯃꯤꯀꯣ ꯀꯦꯔꯣꯜ ꯕꯥꯒꯇ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯔꯣꯜ ꯕꯥꯒꯀꯤ PGꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯄ꯭ꯂꯁ ꯀꯩꯅꯣꯕꯨꯗꯤ ꯍꯣꯏ ꯑꯦꯅꯤ ꯐꯦꯁꯤꯂꯤꯇꯤ ꯀꯩꯀꯥꯗꯤ ꯌꯥꯝ ꯐꯖꯅ ꯄꯤꯔꯒꯁꯨ ꯔꯨꯝ ꯌꯥꯝ ꯄꯤꯛꯄꯅꯦ ꯑꯗꯨꯒ ꯄꯩꯁా ꯌꯥꯝ ꯆꯥꯎꯕꯅꯦꯀꯣ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯁꯦꯌꯔꯤꯡ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩ ꯀꯣꯟꯅ ꯔꯨꯝ ꯇꯨꯔ ꯐꯖꯅ ꯇꯧꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯝꯇ ꯂꯣꯏꯁꯟꯗ꯭ꯔꯤ ꯆꯥꯏꯔꯤꯕꯅꯤꯅ ꯔꯨꯝ ꯇꯨꯔ ꯇꯧꯕ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩꯁꯤ ꯅꯍꯥꯟꯈꯩ ꯑꯩꯒꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏ ꯆꯦꯆꯦꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯏꯟ ꯂꯣꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯌꯨꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯦ PGꯗ ꯂꯩꯍꯧꯕꯅꯦꯕ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯀꯩꯀꯥꯁꯦ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛ PGꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯀꯣꯆꯤꯡ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯔꯨꯝꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯋꯥꯏꯗ ꯔꯨꯝ ꯊꯤꯕꯁꯦ ꯌꯥꯝꯗꯤ ꯂꯥꯏ ꯕꯤꯀꯁ ꯕ꯭ꯔꯣꯀꯔꯁꯀꯨꯝꯕ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯩꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯦꯃꯥꯎꯟꯇꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯔꯨꯝꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯂꯩꯔꯤꯕ ꯔꯦꯟꯇꯨꯒ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯔꯦꯟꯁꯤꯒ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠꯂꯤ ꯗꯤꯐ꯭ꯔꯦꯟꯠ ꯑꯣꯏꯌꯦꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯌꯥꯔꯤꯈꯩꯗꯤ ꯗꯥꯏꯔꯦꯛ ꯀꯔꯣꯜ ꯕꯥꯒꯀꯤ ꯁꯦꯟꯇꯔ ꯄꯣꯏꯟꯠꯁꯦ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯔꯨꯝ ꯊꯤꯕꯤꯌꯨ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯒꯦ ꯈꯟꯕ ꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯀꯣꯆꯤꯡꯒꯨꯝꯕ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯈꯪꯕꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯇꯣꯞꯄ ꯑꯩꯒꯤ ꯁꯦꯅꯤꯌꯔꯁ ꯀꯩ ꯂꯩꯔꯝꯕ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯗꯣ ꯑꯇꯣꯞꯄ ꯐ꯭ꯔꯦꯁꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯆꯪꯉꯛꯑꯒ ꯀꯣꯆꯤꯡ ꯌꯥꯎꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯔꯨꯝꯒꯨꯝꯕ ꯊꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯦꯟꯇꯔ ꯄꯣꯏꯟꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄ ꯈꯤꯇꯪ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯞꯊꯣꯛꯄ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯁꯦ ꯑꯃꯅꯤꯒꯨꯝꯕ ꯂꯥꯞꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯊꯤꯕꯤꯌꯣꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯦ ꯋꯥꯔꯦ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯐꯥꯎ ꯋꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯊꯣꯛꯑꯒ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯑꯩ ꯂꯥꯏꯔꯤꯛ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯌꯥꯝꯃꯦ
mainly ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯃꯌꯥꯝꯁꯤꯅꯦꯕꯀꯣ ꯌꯥꯝꯃꯤꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯠ ꯂꯥꯏꯔꯤꯛ ꯈꯔꯕꯨꯗꯤ ꯌꯨꯝꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯨ ꯁꯤ ꯂꯩꯍꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯌꯦꯡ ꯂꯣꯏꯔꯒ ꯑꯩꯅ ꯌꯨꯝꯗꯒ ꯊꯣꯛꯑꯝꯗꯥꯏꯗꯗꯤ ꯌꯥꯝꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦ ꯈꯪꯖꯩ ꯏꯁꯥꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩꯁꯦ ꯆꯥꯛꯁꯨ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯀ꯭ꯂꯥꯁ ꯍꯜꯂꯛꯑꯒ ꯀꯣꯐꯤ ꯑꯃ ꯊꯛꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯊꯔꯅꯤ ꯂꯣꯏꯔꯒ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯈꯥ ꯑꯩꯒꯤ ꯔꯨꯝꯁꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯎꯠꯂꯛꯑꯒꯦ ꯑꯩꯒꯤ ꯆꯪꯉꯛꯄꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯪꯉꯛꯇꯣꯏꯅꯦꯕꯀꯣ ꯊꯣꯡꯗ ꯆꯪꯉꯛꯑꯒ ꯁꯤꯗ ꯑꯩꯒꯤ ꯆꯤꯌꯔ ꯇꯦꯕꯜ ꯂꯩꯔꯦ ꯅꯥꯀꯟꯗ ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯔꯦ ꯃꯤꯡꯁꯦꯜ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯦꯞ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯁꯦ ꯃꯦꯞ ꯑꯄꯥꯛꯄꯅꯤ ꯊꯦꯠꯂꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁ꯭ꯇꯗꯤ ꯄ꯭ꯂꯥꯟꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯊꯦꯠꯂꯒ ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯂꯩꯔꯦ ꯁꯤꯗꯗꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯀ ꯂꯦꯞꯇꯣꯞ ꯈꯛꯇꯪ ꯊꯝꯃꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯈꯔꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤ ꯀꯦꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯦꯀꯞ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗꯅ ꯑꯩꯒꯤ ꯎꯄꯨ ꯂꯩꯔꯦ ꯎꯄꯨꯁꯦ ꯐꯤꯔꯣꯜ ꯃꯌꯥꯝ ꯍꯥꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯁꯤꯗ ꯐꯤꯔꯣꯜ ꯃꯌꯥꯝ ꯍꯥꯞꯈ꯭ꯔꯦ ꯃꯊꯛꯇ ꯈꯔ ꯌꯥꯜꯂꯦ ꯑꯗꯒꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯈꯔ ꯊꯝꯃꯦ ꯑꯗꯒꯤ ꯁꯤꯗ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯀꯩꯀꯥ ꯕꯣꯏꯂꯔ ꯀꯩꯀꯥ ꯂꯣꯏ ꯊꯝꯃꯦ ꯑꯗꯨꯝ ꯆꯥꯅꯕ ꯈꯣꯠꯅꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯊꯣꯡꯅꯥꯎ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯁꯤꯗ ꯃꯣꯏ ꯃꯤ ꯑꯇꯣꯞꯄ ꯑꯦꯄꯥꯔꯠꯃꯦꯟ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯕꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯊꯣꯡꯅꯥꯎꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯃꯨꯡ ꯂꯩꯔꯦ ꯐꯃꯨꯡꯁꯦ ꯌꯥꯝ ꯄꯤꯛꯄꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔ ꯈꯔ ꯆꯪꯉꯛꯄꯒꯤ ꯑꯦꯁꯤꯒꯨꯝꯕꯗꯤ ꯑꯝꯇ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤ ꯐꯃꯨꯡ ꯑꯥꯗ ꯑꯩꯒꯤ ꯔꯦꯛ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯄꯟꯗꯥꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯩꯒꯤ ꯔꯨꯝꯃꯦꯠꯀꯤ ꯐꯃꯨꯡ ꯃꯥꯏꯁꯤ ꯆꯥꯏ ꯎꯠꯂꯔꯣꯏꯒꯦ ꯑꯦꯟ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯋꯥꯁꯔꯨꯝꯗꯣ ꯋꯥꯁꯔꯨꯝꯗꯤ ꯎꯠꯂꯔꯣꯏꯒꯦ ꯋꯥꯁꯔꯨꯝꯁꯦ ꯌꯥꯝ ꯃꯣꯠꯂꯦ ꯋꯥꯁꯔꯨꯝ ꯃꯤꯡꯁꯦꯜꯒꯁꯦ ꯋꯥꯁꯔꯨꯝ ꯌꯥꯝ ꯃꯣꯠꯂꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯋꯔ ꯇꯧꯐꯝ ꯑꯗꯣ ꯁꯣꯝꯗꯤ ꯌꯥꯝ ꯎꯠꯂꯔꯣꯏꯒꯦ ꯑꯗꯨꯒ ꯂꯩꯔꯦ ꯔꯨꯝ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯔꯨꯝꯁꯦ ꯌꯥꯝ ꯄꯤꯛꯄꯅꯦ ꯃꯤꯡꯁꯦꯜꯁꯤ ꯃꯉꯥꯏꯔꯦ ꯆꯥꯎꯔꯤꯁꯦ ꯔꯨꯝꯗꯤ ꯌꯥꯝ ꯄꯤꯛꯄꯅꯦꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯔꯨꯝ ꯇꯨꯔꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯝ ꯑꯩꯗꯤ ꯁꯦꯡꯇꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯗꯨꯝ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯣ ꯀꯥꯁꯨ ꯄꯤꯛꯄꯅꯤꯅ ꯀꯩꯁꯨ ꯊꯝꯅꯤꯡꯉꯥই ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯁꯨ ꯀꯩꯝꯇ ꯄꯣꯔꯛꯇꯦ ꯌꯨꯝ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯈꯣꯠꯅꯕ ꯁꯤꯒꯨꯝꯕ ꯈꯔꯇꯪ ꯂꯩꯔꯦ ꯑꯗꯣ ꯉꯔꯥꯡꯗꯒꯤ ꯑꯩꯁꯦ ꯆꯥꯛ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯤꯕ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯉꯒ ꯆꯥꯔꯛꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯌꯨꯛꯇ ꯀꯣꯐꯤ ꯑꯃꯇꯪ ꯊꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯀꯩꯅꯣꯝꯃ ꯆꯥꯁꯜꯂꯒꯦ ꯑꯗꯨꯒ ꯆꯥꯁꯜꯂꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯣꯊꯥꯔꯒꯦ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯔꯦ ꯑꯩꯒꯤ ꯅꯪꯒꯟ ꯃꯔꯤꯒꯁꯦ ꯂꯣꯏ ꯅꯥꯔꯦ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯠꯀꯁꯦ ꯂꯣꯏ ꯇꯦꯛꯈ꯭ꯔꯕ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯔꯥꯡꯗꯩ ꯊꯕꯛ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯄꯨꯡꯁꯨ ꯊꯦꯡꯉꯝꯗꯧꯕ ꯃꯥꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯍꯧꯖꯤꯛ ꯄꯨꯡ 1:30 ꯑꯗꯨꯃꯥꯏꯅꯗꯤ ꯇꯥꯔꯛꯑꯦꯕꯀோ ꯑꯗꯣ ꯑꯩ ꯀꯅꯥꯏ ꯑꯉꯥꯡꯅꯣ ꯊꯣꯛꯂꯒ ꯌꯥꯎꯗꯅ ꯀꯞꯈ꯭ꯔꯦꯗ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯇꯨꯡꯗ ꯑꯩ ꯐꯖꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯊꯥꯒꯠꯄ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯉꯝꯅꯕꯕꯨꯗꯤ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯉꯝꯅꯕ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏꯗꯤ ꯁ꯭ꯇꯗꯤ ꯕ꯭ꯂꯣꯛꯀꯨꯝꯕ ꯁꯨꯝ ꯈꯔ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯀꯨꯏꯅ
ꯁꯤꯙꯔꯨꯔꯕ ꯆꯦꯅꯦꯜꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯡꯇꯥ ꯊꯥꯒꯠꯇꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯀꯦ ꯊꯥꯒꯠꯄ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯦꯗ꯭ꯌꯨꯜꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯔꯨꯇꯤꯟ ꯀꯩꯀꯥ ꯑꯗꯒꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯇꯦꯁ ꯁꯦꯔꯤꯁꯁꯨ ꯑꯗꯨꯝ ꯍꯧꯗꯣꯔꯦꯕ ꯑꯗꯨꯗꯨꯒꯤ ꯌꯥꯝ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯑꯩ ꯉꯝꯅꯕꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯗꯣ ngasibuti hai. So please do subscribe my channel and see you again in my next vlog. Bye everyone.